Sinatu, kau magi tambal yak pemarkada, dongi memal jam lo buat ada biona. Piran singkat pun mikir yang ini sih. Ma, mayam yengo. Aina ngaurak pagi sang sih. Imam tu kau. Aina ngaurak pagi sang sih. Woi ma. Hai, mayam. Asidi gari servicing numit tare. Aduna. Gari servicing chathu bige. Koi boy na. Hai toro ni. Hai. Thagdore gari. Sa aku sa mana? Thagdore gari. Sa bagi. Mantik na magkanya. Rồi. Yeah. So, cây non Mahindra की showroom. Thada ka no? Hi. Ai, aku tu nani nanti ni. Lala. Umang sawi ni Aangang saya. Sawi ni. Posalak pa. Kali tu masuk pa ni. Yang sulat ni no kucu ni. Firon je kali kali no bungo ki putu je. Thoptri ko. Papa balik. Ruza garo na. Yam fazai. Orang ni orang pot say yom bahor tu se. Koi bungo hayang boarding dah sang gitu re. Ada ki pot yom bahor lagi uसे. Oi, babu भैया. बाबू भैया फिरोन असुबा फिरोन असुबा से ले मे दे की छुट्टी लेबम दी थोए दो खंग दे ले मा थाइने की एल्बम थाइने की एल्बम ममा सोफा दा लेरमे बा दुनी सासना की सिदा तेद्रा अंगाउ सा से चले से तेद्रा Tarang pot yom dore uze angang ma oh khoi ba ne musidrong khoi ba pami ba moi gi kaino social work tau boy ora male ko nga hawa gi ko khoi boy school gi khegat le loi ma khoi bo ibo ngambi na khoi bo Ibok pagka karo salin chet nenau bi moi koi ba satha be war male si yung ne ibok ambi hoi je am thi na oi motor bo ka ton kai no kang album gi kaino jong lo shagai re thaine gi album ne photo album thaine gi koi bo ki kaino da Aangang le rame to le re khoi bo pu khelen ka Robinson ga jong ngang thi oi ne ro salen tung nung si sine moi army manung da lunch to we ma dinner to we lunch to we khoi bo ma khoi ba lo hong bai yao re ông nè khoi ba je luhong manu mi am phajai pura handsome boy ne oi je mana khoi ba ma sa khu ba sa jong ne nung si yam na khoi ba jong sat khre khoi bo ki mama ibo ibem da wai da re ibem hal thai chamu pati maibam ibem hal de bi thai
Iboki maming ju thajale Chamupati Devi. Koi bala hongbanya. Indo sa sono kari ya. Indo sa maming kau kau. Ma, mayam yengo. Ai na ngaurak pagi sang se. Imam ta tu ko. Ai na ngaurak pagi sang se. Oi ma. Ai jong ne. Ma ai isa no pa tu mbazi male ai je. Sam na kana kan ngapun baze. Ai na khram mu wai wa ne. Yengo tu. Sina khram ngau gi bagi ma. Ai jong ne. Asa khumu je ai gi. Akhoi se na kayam ngauri ba ai na kayam muri ba. Ma. Akhoi se jang ngau ai ni mu sen mu le. Ka tau bai ti ne. Amu bai ga lai min na bagi ma khara ju he na set lo gi bai ta. Ma, nung si ye. Tau satu yang gini. Oh. Ai ga akhoi se ga gi photo. Ima ai si da sahi ama phadri ba. Phadorabra. Si 1997 gi akhoi se birthday tau bai numit ki photo ne ba. Adudi akhoi se sahi ani phaba kanda ai sahi ama phadoi natro. Si 97 je ma gi birthday tau bai numit ki photo ne ba si je. Tu sina nau visa natro. The cake ilise 97 oi ta de akhoi se gi birthday sahi ani su bai birthday gi ne ba. Si ing ba yara ba ne to ji ing de ne sa 97 da akhoi se sahi ani su ta di 96 da ai sahi ama pha bai ai gi birthday tau de akhoi se gi oin tau ji kai gi no ba. Akhoi se gi tang tau ba. Ai gi su tau ai tau bi rak ta mal. Tu akhoi se birthday le. Akhoi se gi birthday aham bai sahi gi ma birthday tau gi photo yam le gi dai ne. Ma khoi ba pa khang oi ngi gi. Bo thada gi khujin jong. Ma khoi se ga ta mo tong ga. Khoi se jong. Sa ta mi kai nu ne. Phuri an banga kan ni da ki. Mayam hapsan gi no. Ma akhoi joni gi kai no gi ne. Chura kuron gi. Mary ma bo. Khoi bo. Joni. Akhoi yum je sa ba gi. Kai no si gi yum je sa ba gi kai no tawri nge da ne ba. Sari nge da akhoi pakhan da lai ba. Adu kan da ka pa photo ne si. Khoi upa no pa tom ba gi. Kai no sam kok pai da akhoi ba lu hong ba gi. Ma si lai re si oh khoi se gi aham ba sahi pha ba gi birthday ji loi ma kai no tawri ne. Loi cha thok re ne. Khoi jani gi photo jo. Khoi pa no pa tom ba gi sam maru kok ba gi. Khoi James gi angang oi ngai photo hom bo lai ti ma. Na ti angang ma sao ri ngai gi. Am ta kap ti ya. Ma khoi che gi sahi aham ba gi photo kai no birthday gi photo oh 1995 che khoi che gi sahi aham ba pha bai ro. Ma phlo ka yam che le. Jennifer ga thai ji Thobal Khetri lai kai ga thai ji 23 June 23 June khoi se gi happy birthday 23 June sahi ahan ba sahi ama pharak pai birthday or mal oh nungsi yam thina ngawai gi photo jong ne machu je nungsi khoi se jam thong lan lang gre seng ba khoi se nyong ne ma nungsi jong mayai thangi khoi se tamo tong khoi tamo tong je si gre nuai te 우리 또 딱내리 마치 우리 놓고 그시로 망 산업 된 해양하죠 놓고 마 공거 보기 알아로 제 무엇이지 khoi nau pa khoi par pa to ma jang khoi yum hek mamang da bakery le me ba tu du ne sida le bakery khoi par pa to ma jang cycle te ngau jang cycle lover bungoga khoi maga phiron yu mi de kan na lang ji video ga namong khang de khulang am toy noi ba ni ji
좀 포토 타이네기 포토 매암지 이잉네 이제. ꯉꯁꯤꯒꯤꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯕꯥꯔꯗꯦ ꯐꯣꯇꯣꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯌꯦꯕ ꯈꯔ ꯆꯥꯎꯅ ꯁꯤꯟꯗꯣꯛꯄꯤꯌꯨꯁꯦ ꯑꯩꯈꯣꯏꯗꯤ ꯕꯥꯔꯗꯦ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯆꯍꯤ ꯑꯃ ꯐꯥꯕꯩ ꯕꯥꯔꯗꯦꯒꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯁꯛꯇꯤ ꯐꯖꯅ ꯎꯗꯦ ꯃꯇꯝꯗꯨꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯡꯗꯕꯖꯥꯠꯅꯤꯀꯣ ꯀꯥꯁꯣꯃꯦꯅ ꯀꯥꯞꯄꯤꯅꯦ ꯀꯥꯁꯣꯃꯦꯅꯗꯤ ꯑꯩꯈꯣꯏ ꯁꯤ ꯀꯥꯁꯣꯃꯦꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣ ꯀꯥꯁꯣꯃꯦꯅ ꯑꯗꯨꯅꯅꯤꯅ ꯑꯩꯈꯣꯏ ꯀꯥꯁꯣꯃꯦꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯕꯥꯔꯗꯦ ꯊꯣꯛꯄ ꯃꯥꯜꯂꯦ ꯑꯣ ꯀꯥꯁꯣꯃꯦꯟ ꯇꯧꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯂꯥꯛꯄꯗ ꯊꯦꯡꯅꯕꯁꯤꯡꯗꯣ ꯁꯦꯝꯃꯤꯅꯤ ꯀꯩꯅꯣ ꯑꯣ ꯅꯪꯅ ꯁꯦꯒꯥꯏꯈ꯭ꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯁꯤ ꯐꯣꯇꯣꯁꯦ ꯂꯟꯗꯣꯅꯤꯒ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯑꯗꯨ ꯀꯅꯥꯒꯅꯣ ꯀꯥꯞꯄꯗꯨꯕꯨ ꯅꯪ ꯅꯠꯇꯦ ꯅꯪꯒ ꯀꯥꯞꯄꯅꯦ ꯀꯩꯅꯣꯒꯤ ꯅꯦꯕꯦꯝꯆꯥꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯥꯞꯄꯗꯨꯅꯦ ꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯥꯞꯄ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯇꯣ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯗꯒꯤ ꯌꯦꯡꯍꯜꯂꯛꯀꯦꯁꯦ ꯀꯔꯤꯅꯣ ꯐꯣꯇꯣꯁꯦ ꯏꯁꯤꯡ ꯊꯛꯎꯕꯩꯔ ꯈꯪꯗꯦ ꯄꯥꯎ ꯆꯥꯛꯑꯦꯃꯤ ꯏꯁꯤꯡ ꯑꯣꯔꯣ ꯇꯥꯔꯦ ꯑꯩꯒꯤ ꯐꯣꯇꯣ ꯌꯥꯝꯅ ꯂꯩꯇꯦꯕꯨ ꯐꯣꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯈꯤꯕꯗ ꯌꯥꯎꯕꯅꯤ ꯃꯥ ꯁꯤꯁꯇꯔ ꯏꯅꯤꯕ꯭ꯂꯥ ꯖꯦꯅꯤꯕꯥ ꯁꯤꯁꯇꯔ ꯏꯅꯤꯕ꯭ꯂꯥ ꯉꯁꯤ ꯊꯥꯒꯤ ꯄꯤꯗꯣ ꯇꯣꯝ ꯌꯥꯎꯕꯅꯦꯕ ꯁꯤꯁꯇꯔ ꯏꯅꯤꯕ꯭ꯂꯥꯒꯤ ꯐꯣꯇꯣꯗꯣ ꯃꯥ ꯂꯩꯕꯅꯦꯕ ꯗꯥꯀꯦꯟꯗꯤꯅꯤꯅꯦꯍꯦ ꯈꯣꯡꯖꯣꯝꯒꯤ ꯗꯥꯀꯦꯟꯗꯤꯅꯤ ꯃꯥ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯎꯗꯕ ꯀꯨꯏꯔꯦ ꯈꯪꯗꯦ ꯁꯤꯗꯤ ꯃꯥ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯆꯅꯥꯎꯕꯤꯅꯤꯅꯦ ꯑꯣ ꯌꯦꯡꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯆꯅꯥꯎꯕꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯏꯟꯗꯣꯆꯥꯏ ꯃꯆꯥ ꯏꯟꯗꯣꯆꯥ ꯅꯥꯎꯕꯤ ꯆꯣꯡꯊꯣꯔꯦ ꯇꯨ ꯏꯟꯗꯣꯆꯥ ꯅꯥꯎꯕꯤ ꯂꯨꯍꯣꯡꯕꯩ ꯏꯟꯗꯣꯆꯥ ꯅꯥꯎꯕꯤ ꯆꯦꯕꯦꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯝꯕꯥꯜ ꯌꯦꯛꯄ ꯃꯔꯀꯥꯗ ꯗꯣꯡꯒꯤ ꯃꯃꯜ ꯌꯥꯝꯅ ꯕꯣꯠ ꯊꯥꯗꯕꯤꯌꯣꯅ ꯐꯤꯔꯥꯟ ꯆꯤꯡꯈꯠꯄ ꯅꯨꯃꯤꯠꯀꯤ ꯑꯣꯏꯔꯝꯒꯅꯤꯁꯦ ꯁꯥꯔ ꯏꯅꯥꯎ ꯁꯥꯔ ꯏꯅꯥꯎ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯏꯅꯥꯎꯁꯦ ꯃꯥꯃꯣ ꯃꯅꯤꯆꯟꯗ꯭ꯔ ꯃꯥ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯣꯇꯣ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯅꯪ 10 ꯀꯥꯏꯉꯩꯗꯔꯣ ꯁꯤꯕꯣ ꯃꯥꯅꯦ 10 ꯀꯥꯕ ꯃꯇꯝ ꯆꯦ ꯃꯦꯂꯣꯗꯤ ꯁꯤꯅꯤ ꯉꯍꯥꯟ ꯊꯦꯡꯅꯩꯗꯣ ꯀꯩꯅꯣꯗ ꯀꯥꯏꯔꯦꯡꯈꯣꯛꯇ ꯊꯦꯡꯅꯩꯗꯣ ꯉꯍꯥꯟ ꯀꯥꯏꯔꯦꯝꯕꯤꯈꯣꯛꯇ ꯃꯁꯛ ꯐꯖꯕꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯣ ꯑꯩꯈꯣꯏ ꯆꯦ ꯃꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯤ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯀꯥꯎꯕ ꯑꯅꯥꯃꯤꯀꯥ ꯑꯩꯈꯣꯏ ꯅꯦꯕꯦꯝꯆꯥ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯩꯈꯣꯏ ꯅꯦꯕꯦꯝꯆꯥ ꯑꯁ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯌꯥꯝ ꯀꯦꯔꯤꯉꯩ ꯁꯝꯒꯁꯦ ꯌꯥꯝ ꯇꯦꯟꯅ ꯕꯣꯏ ꯀꯠꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏ ꯐꯥꯏ ꯑꯣꯏꯔꯤꯉꯩꯒꯤ ꯆꯤꯟꯒꯁꯤ ꯃꯨꯇꯛ ꯇꯥꯅ ꯁꯪꯉꯤꯁꯤꯗꯤ ꯀꯦꯕꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯑꯣꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯍꯧꯖꯤꯛꯇꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯃꯒ ꯌꯦꯡꯉꯨꯅꯦ ꯃꯇꯝꯁꯤꯒꯤ ꯍꯦꯔꯣꯏꯅꯤ ꯃꯥꯜꯂꯕ ꯁꯨꯕꯗꯅꯤ ꯍꯧꯖꯤꯛꯀꯤ ꯃꯆꯥ ꯃꯔꯤ ꯌꯣꯛꯄꯗ ꯋꯥꯖꯔꯕꯤ ꯁꯨꯕꯗꯅꯤꯒꯤ ꯃꯇꯝ ꯑꯣ ꯁꯤ ꯑꯩꯈꯣꯏ ꯆꯦ ꯊꯥ ꯂꯦꯞꯄꯤꯉꯩꯒꯤ ꯑꯣ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯅꯣꯏꯁꯦ ꯌꯥꯝ ꯂꯦꯝꯕ ꯃꯩꯗꯥꯒ ꯄꯥꯜꯂꯛꯏ ꯑꯩꯈꯣꯏꯁꯤꯅ ꯆꯈꯠ ꯂꯥꯎꯔꯤꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯏꯁ ꯅꯄꯥ ꯂꯧꯕ ꯀꯥꯏ ꯑꯩꯈꯣꯏ ꯏꯕꯣ ꯑꯄꯥꯕꯤ ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯁꯥꯕꯤ ꯀꯟꯅ ꯐꯥꯒꯠꯂꯛꯄꯩ ꯃꯇꯝ ꯑꯩꯈꯣꯏ ꯍꯦꯟꯇꯨꯅꯦ ꯅꯨꯡꯁꯤꯌꯦ ꯑꯣ ꯍꯦꯟꯇꯨꯁꯦ ꯎꯗ ꯀꯨꯏꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯅꯤ ꯑꯩꯈꯣꯏ ꯍꯦꯟꯇꯨꯁꯦ ꯁꯤꯔꯣ ꯐꯣꯇꯣ ꯑꯣꯏꯅ ꯂꯩꯁꯤꯗꯤ ꯑꯦꯜꯕꯝ ꯈꯔ ꯂꯧ ꯌꯥꯗ꯭ꯔꯣ ꯅꯣꯡꯃ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯑꯩ ꯐꯣꯇꯣꯒꯤ ꯀꯩꯅꯣꯁꯦ ꯊꯥꯏꯅꯒꯤ ꯃꯦꯃꯣꯔꯤꯁꯦ ꯑꯁ ꯁꯦ ꯃꯇꯝꯗꯨꯒꯤ ꯈꯨꯀꯦ ꯑꯩꯈꯣꯏꯁꯤ ꯄꯤꯁꯨꯝꯁꯦ ꯌꯦꯡꯉꯣ ꯄꯤꯁꯨꯝꯁꯦ ꯌꯦꯡꯉꯣ ꯌꯥꯀꯨ ꯃꯥꯟꯒꯦ ꯌꯦꯡꯁꯦ ꯃꯨꯆꯦꯟ ꯃꯨꯒꯩ ꯑꯣ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯏꯁꯥꯅ ꯄꯦꯟꯀꯦꯛꯀ ꯊꯥꯔꯒ ꯌꯥꯝ ꯀꯦꯖꯕ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯄꯦꯟꯀꯦꯛ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯃꯥ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯤ ꯏꯃꯥꯟꯅꯕꯤꯁꯤꯅꯦ ꯁꯦꯇꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦ ꯕꯤꯗ꯭ꯌꯥꯂꯇꯥꯁꯤꯅꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯁꯦ ꯏꯃꯥ ꯌꯦꯡꯉꯣꯃꯦ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯇꯨ ꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯃꯇꯝꯗꯨꯅꯦꯁꯦ ꯇꯨ ꯕꯤꯗ꯭ꯌꯥꯂꯇꯥ ꯁꯤ ꯑꯊꯣꯛꯄꯝꯒꯤ ꯏꯃꯥꯟꯅꯕꯤ ꯁꯤ ꯁꯤꯈ꯭ꯔꯦꯕ ꯁꯥꯟꯅꯕꯗꯣ ꯈꯣ ꯁꯥꯟꯅꯕꯗꯣ ꯉꯍꯥꯟꯋꯥꯏ ꯅꯥꯔ ꯁꯤꯈꯤꯕꯅꯦꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯕꯤꯗ꯭ꯌꯥꯂꯇꯥꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯦꯗ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯒ꯭ꯔꯦꯁꯤꯁꯨ ꯍꯟꯗꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯁꯨ ꯍꯟꯗꯛ ꯌꯨꯝ ꯄꯥꯜꯂꯤꯕꯣ ꯃꯥ ꯅꯠꯇ꯭ꯔꯣ ꯒ꯭ꯔꯦꯁꯤ ꯕ꯭ꯔꯣꯖꯦꯁꯣꯔꯤꯁꯨ ꯅꯨꯡꯁꯤꯌꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ
ꯊꯥꯏꯅꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯈꯔ ꯃꯄꯥꯟꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯄꯥꯟ ꯂꯩꯔꯝꯃꯦꯗ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯅꯝꯃꯛꯄꯅꯤꯗ ꯃꯌꯥꯝ ꯏꯆꯥ ꯅꯨꯄꯥ ꯍꯌꯦꯡ ꯕꯣꯔꯤꯡ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯆꯥꯛ ꯆꯥꯕ ꯇꯧꯒꯦ ꯇꯧꯕꯅꯦ ꯉꯁꯤꯁꯦ ꯈꯔꯁꯨ ꯋꯥꯔꯦ ꯒꯥꯔꯤ ꯁꯥꯔꯚꯤꯁꯁꯤꯡ ꯆꯠꯂꯨꯔꯦ ꯑꯗꯩ ꯍꯜꯂꯛꯑꯒ ꯁꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯏꯆꯥ ꯅꯨꯄꯥ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦꯅ ꯏꯃꯥꯒꯤ ꯐꯨꯔꯤꯠ ꯑꯝꯇꯗꯤ ꯂꯩꯔꯒꯦ ꯏꯃꯥ ꯏꯄꯦꯝ ꯊꯣꯡ ꯆꯥꯛꯑꯦ ꯌꯥꯝ ꯂꯩꯌꯦ ꯎꯃꯪ ꯂꯤꯠꯄꯅꯦ ꯅꯠꯇꯦ ꯁꯦꯒꯥꯏ ꯂꯩꯔꯝꯕꯗꯨꯗ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯅꯪꯁꯦ ꯊꯥ ꯂꯤꯔꯕꯩ ꯃꯥꯜꯂꯤꯗ ꯑꯩꯅ ꯄꯥꯏꯔꯨꯕꯗꯁꯨ ꯁꯦꯒꯥꯏꯔꯦ ꯀꯨꯏꯔꯕ ꯌꯥꯝ ꯀꯨꯏꯔꯕ ꯐꯨꯔꯤꯠꯅꯦ ꯑꯩꯅ ꯍꯣꯇꯦꯜ ꯃꯐꯝꯗ ꯂꯤꯠꯀꯦ ꯂꯤꯠꯂꯕ ꯐꯨꯔꯤꯠꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯨꯃꯥꯡ ꯁꯧꯋꯦꯅ ꯂꯤꯠꯄꯅꯤ ꯐꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯗꯥ ꯑꯣꯏꯕ ꯆꯨꯝꯕꯅꯦ ꯑꯩꯅ ꯅꯪꯗꯣ ꯆꯥꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤ ꯐꯨꯔꯤꯠꯁꯤ ꯄꯤꯔꯛꯑꯣꯗꯦ ꯑꯗꯨꯝ ꯌꯦꯟꯁꯤ ꯂꯩꯔꯦ ꯁꯤ ꯊꯣꯡꯉꯅꯤ ꯌꯦꯟ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯀꯤ ꯉꯥ ꯇꯨꯡꯍꯟꯕꯤ ꯏꯕꯣꯛꯀꯤꯅ ꯇꯨꯡꯍꯟꯕꯤ ꯊꯣꯡꯉꯅꯤ ꯉꯁꯥꯏꯁꯨ ꯎꯇꯤ ꯆꯥꯁꯜꯂꯦ ꯍꯧꯖꯤꯛ ꯌꯦꯟ ꯆꯥꯁꯜꯂ ꯐꯖꯅ ꯇꯨꯝꯊꯔꯒꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯗ ꯉꯁꯥꯏ ꯎꯇꯤ ꯍꯋꯥꯏꯗꯨꯅ ꯑꯅꯝꯕ ꯆꯥꯔꯦ ꯅꯪ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯋꯥꯏ ꯀꯦꯂꯤ ꯆꯅꯥ ꯇꯧꯋꯦ ꯌꯥꯝ ꯆꯥꯁꯤꯜꯂꯦꯗ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯤ ꯎꯇꯤ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯌꯦꯟ ꯍꯥꯞꯆꯜꯂꯦ ꯃꯩꯁꯦ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯑꯃ ꯇꯥꯎꯕ ꯍꯧꯔꯦ ꯑꯇꯩ ꯁꯦꯝꯃꯤ ꯃꯥꯒꯤ ꯊꯣꯡꯒꯗꯕꯁꯨ ꯈꯤꯇꯪ ꯍꯥꯟꯅ ꯇꯥꯎꯔꯦ ꯈꯥꯕꯩ ꯈꯨꯆꯥꯎ ꯑꯉꯧꯕꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯀꯣꯠꯊꯕ ꯌꯥꯔꯦ ꯁꯤꯅ ꯉꯥ ꯊꯣꯡꯕ ꯏꯕꯣꯛꯀꯤ ꯌꯥꯝꯃꯤꯅꯦ ꯁꯤꯅ ꯑꯉꯧꯕ ꯈꯔ ꯀꯣꯠꯊꯔꯦ ꯁꯤꯅ ꯃꯍꯤ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯅ ꯑꯉꯧꯕ ꯆꯥꯕꯒꯤ ꯂꯧꯊꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯅꯤ ꯇꯥꯃꯣꯒꯤ ꯆꯥꯛ ꯄꯤꯖꯔꯦ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯍꯧꯅꯕꯅꯦꯅ ꯀꯩꯅꯣꯗ ꯕꯤꯁꯥꯜꯗꯒꯤ ꯑꯩꯈꯣꯏꯅ ꯕꯥꯁꯃꯇꯤ ꯔꯥꯏꯁ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨ ꯍꯧꯕ ꯅꯪꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯀ ꯀꯩꯅꯣ ꯌꯦꯟ ꯊꯣꯡꯕꯁꯤꯒ ꯊꯣꯡꯉ ꯑꯣꯏꯅ ꯆꯥꯊꯣꯛꯑꯦ ꯄꯨꯛꯅꯨꯡꯗ ꯕꯤꯔꯌꯥꯅꯤ ꯑꯣꯜꯂꯦ ꯑꯗꯨꯅꯤ ꯁꯤꯗꯅ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯉꯥ ꯇꯨꯡꯍꯟꯕꯤ ꯃꯄꯨꯝ ꯑꯃ ꯊꯣꯡꯉꯦ ꯑꯂꯨꯅ ꯃꯊꯛ ꯊꯪꯉꯦ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯆꯥꯛꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯂꯩꯔꯦ ꯁꯣꯝ ꯍꯌꯦꯡ ꯕꯣꯔꯗꯤꯡꯗ ꯆꯠꯄꯤꯔꯅꯤ ꯐꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯆꯥꯛꯁꯤ ꯌꯥꯝ ꯂꯩꯍꯦ ꯈꯔ ꯂꯧꯁꯤꯜꯂꯨ ꯑꯆꯣꯏꯄ ꯆꯥꯁꯤꯟꯕꯗꯨꯅ ꯌꯥꯝ ꯐꯖꯩ ꯐ꯭ꯂꯥꯛꯁ ꯂꯥꯏꯠ ꯊꯥꯜꯂꯁꯨ ꯅꯪ ꯌꯥꯝ ꯚꯦꯔꯤ ꯅꯥꯏꯁ ꯇꯥꯔꯤ ꯕꯣꯔꯗꯤꯡ ꯆꯠꯂꯝꯗꯥꯏ ꯚꯦꯔꯤ ꯅꯥꯏꯁ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯇꯥꯃꯣꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯩꯔꯦ ꯁꯤꯅ ꯕꯨꯡꯉꯣꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤꯗꯅ ꯑꯩꯒꯤ ꯂꯩꯔꯦ ꯁꯤꯗꯅ ꯏꯃꯥꯒꯤ ꯀꯣꯝꯄꯥꯛꯇ ꯂꯩꯔꯦ ꯏꯟꯁꯥꯡꯁꯤ ꯂꯩꯔꯦ ꯁꯤꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯖꯤꯛ ꯁꯅꯥ ꯃꯆꯥ ꯊꯣꯛꯇꯣꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯗꯣꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯁꯤꯅ ꯏꯕꯨꯡꯉꯣ ꯏꯔꯨꯖꯔꯝꯕꯩ ꯈꯨꯗꯩꯁꯦ ꯁꯅꯥ ꯃꯆꯥ ꯅꯪꯁꯨ ꯑꯃꯨꯛ ꯆꯠꯈꯤ ꯇꯥꯃꯣꯁꯨ ꯑꯃꯨꯛ ꯆꯠꯈꯤ ꯅꯕꯣꯏꯗ ꯕꯨꯡꯉꯣ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯆꯠꯇꯧꯔꯦ ꯑꯩ ꯆꯠꯇꯧꯔꯦ ꯕꯣꯔꯗꯤꯡꯗ ꯍꯋꯥꯏ ꯊꯣꯡ ꯆꯥꯔꯨꯔꯒꯦ ꯆꯥꯔꯨꯔꯒꯦ ꯍꯥꯞꯄꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯆꯥꯅꯤꯡꯗꯦ ꯂꯩꯍꯧꯔꯤ ꯍꯥꯏꯔꯕꯅꯤꯅ ꯍꯋꯥꯏ ꯊꯣꯡ ꯆꯥꯔꯨꯔꯒꯦ ꯂꯩꯔꯨꯔꯒꯦ ꯕꯣꯔꯗꯤꯡꯗ ꯀꯤꯂꯤ ꯆꯥꯔꯨꯔꯒꯦ ꯃꯥ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯒꯤ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯆꯠꯈꯤ ꯀꯟꯅ ꯁꯥꯟꯅꯍꯧꯈꯤꯒꯦꯅ ꯁꯥꯟꯅꯍꯧ ꯆꯤꯛ ꯆꯥꯛ ꯂꯥꯎꯔꯒ ꯂꯩꯍꯧꯗꯣꯔꯤꯅꯦꯕ ꯍꯅꯨꯕꯤ ꯆꯤꯛ ꯆꯥꯛ ꯂꯥꯎꯔ ꯂꯩꯍꯧꯔꯅꯦꯅ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠꯅꯤꯅ ꯌꯥꯗꯤ ꯁꯤꯔꯨꯞꯂꯀꯥꯏꯅꯦ ꯁꯅꯥ ꯃꯆꯥ ꯆꯠꯂꯝꯗꯥꯏ ꯄꯤꯔꯒꯦ ꯊꯛꯃꯟꯒꯦ ꯗꯗꯥ ꯊꯤꯟꯕ ꯆꯠꯇꯣꯏꯔꯣ ꯅꯪꯁꯨ ꯁꯥꯟꯅꯧꯔꯣ ꯒꯦꯠ ꯌꯧꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅ ꯌꯥꯔꯅꯤ ꯑꯩ ꯐꯣꯟ ꯂꯥꯛꯑꯦꯅꯦ
ꯈꯪꯗꯦ ꯁꯨꯁꯨ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯄꯣꯠ ꯑꯣꯏꯅ ꯊꯤꯜꯂꯛꯑꯣ ꯑꯣ ꯍꯌꯦꯡ ꯁꯤꯟꯕ ꯉꯝꯗꯗꯤ ꯅꯪ ꯆꯪꯒꯅꯤ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯃꯀꯣꯟꯗ ꯃꯀꯣꯟꯗ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ 이빨이 같다. ꯑꯁꯤꯁꯨ ꯕꯣꯟꯅꯤꯁꯤꯗꯤ ꯑꯁ ꯑꯃꯗꯤ ꯃꯌꯥꯝ ꯑꯃꯅ ꯇꯩꯁꯦ ꯅꯪ ꯕꯣꯔꯗꯤꯡ ꯂꯩꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯀꯞꯇꯣꯔꯦ ꯍꯅꯨꯕꯤ ꯑꯃ ꯄꯔꯣ ꯂꯩ ꯌꯥꯝ ꯍꯩꯔꯣ ꯔꯣꯜ ꯅꯝꯕꯔ 1 ꯇꯥꯔꯣ ꯐꯥꯎꯁꯤꯅ ꯍꯅꯨꯕꯤ ꯑꯃ ꯀꯞꯇꯣꯔꯦ ꯂꯥꯛꯑꯣ ꯆꯠꯂꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯄꯣꯔꯛꯑꯣ ꯏꯃꯥ ꯄꯣꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯄꯥꯝꯃ ꯄꯨꯊꯣꯔꯛꯑꯣ ꯀꯩ ꯂꯩ ꯌꯦꯡꯉꯣ ꯂꯥ ꯁꯟꯅ ꯂꯥꯛꯑꯣ ꯁꯟꯅ ꯑꯩ ꯁꯟꯅ ꯆꯠꯈꯤꯗꯣꯔꯕ ꯇꯧꯔꯤꯁꯤꯗꯤ ꯂꯥ ꯑꯗꯨ ꯇꯧ ꯌꯦꯡꯒꯦ ꯕꯥꯏ ꯑꯉꯥꯡꯁꯦ ꯁꯥꯃꯟꯗꯅ ꯐꯨꯔꯤꯠ ꯂꯤꯠꯇꯕꯤ ꯊꯣꯛꯑꯦ ꯇꯧꯔꯤꯁꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯂꯤꯠꯂ ꯌꯥꯔꯦꯗ ꯏꯅꯛ ꯅꯛꯄꯁꯤꯕꯨ ꯑꯁ 이보 ꯀꯞꯍꯧꯗꯣꯔꯦ ꯌꯧꯔꯦ ꯊꯥꯞꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯗꯦꯅꯦ ꯊꯧꯖꯟ ꯌꯥꯖꯥꯠ ꯊꯧꯖꯜꯂꯣꯗ ꯂꯨꯝꯕꯅꯤꯅ ꯊꯧꯖꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯆꯪꯉꯦ